पाउचेद युम्फम ओइबा मरुइबा पाउ खरा अपडेट तौजरे म्यांमार गा लोनरिबा बॉर्डर एरिया दा फेंसिंग तौनरबा मसो पॉफी थाफा थिंगनरबा ड्रोन सिनरगा सार्वे हाउरगने स्पेशल कमांडो टीम सिंगसु थाजिनक्रे सब मिनिस्टर मणिपुर की तोंगान तोंगान ब चिंग डिस्ट्रिक्ट सिंग दा खुंदारिबा जाति कांगलुप के ना मथंग मथंग मखोय मखोयना खुंदारिबा मफम सिंग अतुदा पॉपी पंपी थाबा खुदक्तगी लेपलगनी आयना लाखथोंनरकपदगी लाउथोंनरकपगी मखा तरकपो ओइना गासी मणिपुर की ओइना सिंगी लमदा पॉपी ख्वाइदगी जामना थाबा डिस्ट्रिक्ट सिंग के मरंग चनबा डिस्ट्रिक्ट ने हाइदरिबा चंदेल अमसुंग टेनोफोर डिस्ट्रिक्ट की कोकी सिंग की एरिया दा खुदक्तगी पॉपी पंपी थाबा लेपलगनी हाइबगे डिक्लेरेशन चीफ मिनिस्टर एन बीरेन की मफम दा तौग्रे ngasi nungtil pung manga tabada Chief Minister Secretariat की दरबार हॉल दा मणिपुर सरकार की ट्रैवल अफेयर्स एंड हेल्थ हॉर्टिकल्चर एंड सोइल कंजर्वेशन की मिनिस्टर दाइपाव हाउके यावना चांदेल अमसुंग टेंगनोफोल डिस्ट्रिक्ट की तोंगान तोंगान बा मफम दा खुंदाबा कुकी विलेज सिंग की चीफ सिंग कुकी चीफ्स एसोसिएशन की प्रेसिडेंट सोमुखंग हाउके जाउना कुकी की सकनारबा विलेज की थौपुबा कयाना सरुक यादुना डिस्ट्रिक्ट अनि असिदा पॉपी पंपी थाबा थिंगबगा लोइदना मणिपुर की चीफ मिनिस्टर एन बीरेन पाइखलकलिबा वार ऑन ड्रग्स माइ पागननबा वाफम चीफ मिनिस्टर की मफम द लाक्तोक्तुना खगनखे चंदेल अमसुंग टेंगनोफल एरिया की बॉर्डर एरिया जाउना तोंगन तोंगन बा मफम क्या खुंदारिबा कोकी सिंगना मखोय मखोय की विलेज अमसुंग अकोइबदा पॉपी पंपी थारंबा क्या खुदक्तगी लेपनदबा वारिप लौखिबदा अपेन बमसुंग नुंगाइबा फोंतोक्लदुना चीफ मिनिस्टर एन बीरेन हाई पॉपी पंपी थारंबा विलेज सिंग द हॉर्टिकल्चर की ओइबा हेना फोथोक अमसुंग सेंथोक लेगदबा पंपी सिंग महोत चिंदुना थाननबा सरकार होनरी मणिपुर लैरिबा कोकी सिंगना खुंथाबा मफम द मयकाबा ड्रग असि मतौ करमना फुथोक पसिन तौबा थिंगदगे मियाम पुना थिंगमिनसि हाइखि पॉपी पंपी थाबा थिंगदुना ड्रग फ्री ओइबा लमदम अमा पुरंगनबा होनबदा सिंगी लमदा हाना पॉपी पंपी थारंबा सिंगी चरा हेलंदनबा सरकार न थाबा पाइखले पॉपी पंपी थाबगी मुहूर्त सेंथोक लेगदबा फोटो क्या थाननबा सरकार होनरे सिमलादगी पुरक्वा अफबा मखलगी सही अमदा अनिरक पानबा एप्पल पंपी थाननबा होनरे फार्मर्स ने पुथोकलिबा पोथोक सिंगी योनफम की अवट पखक लेहलोय सोलर की कोल्ड स्टोरेज थमनबा होनरे हाइखे म्यांमार रोमदगी मणिपुर मनुंग चंगलक पॉपी पंपी थाबगी पाव फंगलिबा से सुमलमलगदी सरकार हेन कनबा मियंग चंगदुना थिंगने म्यांमार का थंगनबा मफम सिंगदा पॉपी पंपी थाबा थिंगनबा अमसुंग मयकाबा ड्रग पुसिलकपा थिंगनबा ड्रोन सिनरगा सर्वे तौबा हौरगनी अनोबा पुलिस स्टेशन अमसुंग आउटपोस्ट तारागमरीरोम हांगदोकनबा सरकारना होनरे स्टेट असिदगी पॉपी पंपी थाबा थिंगनबा अमसुंग ड्रग म्यांमारदगी पुसिलकपा थिंगनबा सरकारना पाइखलकलिबा थाबक थरमसिंग असिदा मतेंग पांगबियो अन चीफ मिनिस्टर ना फोंदोके ब्रिटिश न मणिपुर तमना संगलकपदा मणिपुरी सिंग लमदम असिगी निंगतम पंगांगनबा लिसिंग अबगा सनिपन मरफुद्रा मथोइदा टेक्नोवुल लाल थेंगना की इंग्लिशिंग अबगा सनिपन मरफुद्रा मथोइदा टेक्नोवुल लानफम हाइना खंगनबा ब्रिटिश का लान थेंगना की टेक्नोवल गे लानफम मफम अदुदा लाइखिदबा जाति कंगलुप क्या की मफम दा इकाई खुंदबा उतना मेमोरियल पार्क अमा सरकार सेमगलगने मथंग सहिदगी टेक्नोवुल दा एंग्लो मणिपुर वार की पालन तौरगनी हाना चीफ मिनिस्टर बीरेन फोंदोके टेक्नोवुल अमसुंग चंदेल की मफम खरादा रेसिडेंशियल स्कूल सिंग सेमगलगने लोबा ग्रोर कुनगा मरी कुनमंगा रोम चंगना रेसिडेंशियल स्कूल मरी सारगनी हाइके म्यांमार के थंगनबा बॉर्डर एरिया द किलोमीटर चामरोम लाभ किलोमीटर चामरोम हाना बॉर्डर फेंसिंग तौनरबगी आयाबा फंगले बॉर्डर फेंसिंग तौनरबा बसुंग पॉपी पंपी थाबा थिंगनबा ड्रोन सिनरगा सर्वे तौबा हौरगनी बॉर्डर एरिया द स्पेशल कमांडो की टीम थाजिनक्रे हाना चीफ मिनिस्टर फोंदोके मणिपुर की म्यांमारोम द यूरिया हाना सिंगबा कनागुंबन लोना पुसिनकिबा थिंगनरबा पुलिस आउटपोस्ट सिंग मपांगल हेना कंखलनख्रे पुलिस की मोबाइल चलग चेक तब जानब गरी क्या हेंकना थबक पाइखले हाइके थारोमद मणिपुर सरकार की ट्राइबल अफेयर्स एंड हिल्स हॉर्टिकल्चर एंड सोइल कंजर्वेशन की मिनिस्टर लाइटपाउ हाउकेबना हाई चंदेल टेक्नोवल की एरिया की विलेज क्या पॉपी पंपी थाबा फते तुंगी मिरोल कन्नब पॉपी पंपी थाबा खुदक्तगी लेप्तुना चीफ मिनिस्टर एन बीरेन की वार ऑन ड्रग पो माइ पाखनब अमतोइना लौखिबा वारेप असि थागरिंगाइने MLA दा फजदब वांगांगबा मियाम दा ngangbani मसागी मराल पुंग कुन के मरी की मनुंगदा मियाम दा सेंगदोकदबने ngarang numitang pung nipan makhairom taba matamda telepathy की खुराई अहोंगै दा लेबा दुर्गा मंदिर दा बम पोखाई के बगी थौदोक पो यंगसिनबा लाखिबा वांगखै केंद्र की MLA थांगजम अरुण कुमार दा telepathy की नन लोकल अमन फजदबा माइनर जाउदबा वहाई वता कया सिनरखिबा सि केंद्र सिगी प्रजा म होइना कंडेम तवे MLA दा फजदबा होइबा ता फोंदोक हाइबसि केंद्र से मियाम तंगाक बने
Maram asina hiram asida sinari ba miyo sina masana lale aina miyam da sengdokadabani aina kendra ge praja mo riva haji arafana phangdorakle kendra si ke 1/26 23 22 21 ge apunba MLA ge workers na punsin dona ngase pangthoki pa pawgi mefam amadam hara makha thara duna hai ke bada miyam tinba high ranking officer sing jawba miyam mamang ta kendra ba ge MLA da paning ta bo bhaiwa ta panba si adu ki mating nungaite thawunga si transparency leiraga mati politically insilaga haibra haibgi singa da basungamde kendra sida nangna miyam ge bakta afaba khongthang kaya galoina na tabuk tawba horakliba miuda babu miyam mamagda asumna fazida bwa haiba si tasengna miyam bo sengna bane mafam basida bompa haiba si kendra gi praja amoine MLA ke mausilaga makhoi gi nuai tabada saruk yajari atubo bompa haiba gi thawdo adu gi aso apan yengsin ba lakpada atamna insin ba manba mawda haibasidi leibak masa tadabane maram masida ngasi dagi pung kungam bari phawa ge marungda fazda bo wangang liba miyo yadna masagi maral adu yazaraga kendra asigi praja miyam da sengdo kadabane masana sengdo rok pataraga de maral adu ko nadawa MLA amadi workers singi khutang dagi karigumba aksana batalo khatana hona gane hariba matam asigi manungda mari leinaba miyo sina sengdo rok pataraga di makhoi ge mathakta workers sina ahin ge oiba action kalo kana nabagi damak lo gi mateng sulauragane mahona lakhalakwa action sing atugi afafata gi daita punamak masana ya jaga tabani aire MLA asina kendra asigi damakta ahan poina paikhalakliba chawa thorang gi thabak kya si kendra gi praja am oina atuki matik thagale miyam nasu mahana paikhalakliba thabak thorong kya asida punna chagat mina se haike urban local body kunga daruki matam hialawa chairperson sing caretaker councillor akhre COVID-19 लाइसेंस नंबर ओरेगा मणिपुर की तोंगन बा टाउन सिंग दलैवा अर्बा लोकल बॉडी की मिखल पांगथोपगम दना लाखिबा मतो मणिपुर लगा की कैबिनेट ना सही एसिगे एप्रिल कुनगा मथोइदा अर्बा लोकल बॉडी सिंग मिखल सही एसिगे अक्टोबर थादा पांगथोकना वारेप लौखिबने हौजिक लैरिबा अर्बा लोकल बॉडी सिंग असिगे मतम कुमसिंग लिसिंग अनि कुन मथोइगी जुन 10 गा मंगा दलोइख्रबने मासिगी ममांगदा मिखल पांगथोकतुना अनौबा अर्बा लोकल बॉडी की मेंबर सिंग खनगदबने togan togan pamaram kya dagi mikal adu pangthopangam dabana hariba urban local body sing asigi tangai fadana tawdaba ya daba thabak thoram sing paikat pangam dana lakhibane urban local body sing makha da paikat kadaba sengwa chakat pagi thabak sing chu leptuna lakhibane phiba masi yenglaga mani fo olenga ki municipal administration housing and urban development Mahorki Deputy Secretary Muhammad Yasir Ahmad Khan na thokpo order ramagi matungina Impal Municipal Corporation IMC natna Manipur ki tongan ba town sing de laiba urban local body sing ki ward development committee ke hanagi chairperson sing abukhna hariba urban local body kun kataruk asiki caretaker councillor oin haukre nauna caretaker oina thau wallaba music adu tha taruk phawwa natragna urban local body ki mikhal pangtok thriba phawwa caretaker councillor oina thau pugani COVID-19 license namaram orga mikhal pangtok pangam dana laibadage oirakliba phibam sing adu yenglaga music adu caretaker councillor oina haukibane amromda matam loirba Imphal Municipal Corporation ki sahi manga ki matam loiduna dissolve tawkhraba matung sahi asigi April ni panda caretaker mayor habdana mikhal pangthok riba phawba ki oina thaupuan ki basu laikre nauna hablaba caretaker mayor natragana caretaker councillor amasong standing committee ki music na sel thungka mari leina bathabak amata paikhat padi yakiroi Athumaidamba corporation natragana municipal council ki mahausa ki waiba thabak thorom sing de makhata na yengsin ba yabagi hak pire Amromda Autonomous District Council ADC ki mikhal su pangthok pangam dana lakhibane hariba council asigi mapun sisu kumsing lisingale kungi metha da loikhrabani ADC ki mikhal pangthok pangam dabagi mayukta hilarious committee na akan ba owafam phangdokhibane togan ba civil society organization sing na su akan ba kholaukia laurakhibane accident da IRB am yauna miyoi ani laikidre Imphal East District ki Hangang Police Station na konba Kaikol IRB post may Tata truck registration number NL07A 6165 accident thokpada lambi da chalamba IRB person amajaw na miyoy ani laikidre laikidra miyoy edu ki mamingna Mongpizam Dharmendra sai kuntra manga apokpa Krishnamani laifamda thangwai ban majtam laikai amri Rajesh Kumar apokpa Parsuram Thakur laifamna Bihar ki Makri khongkang dagi ni aire tawdoga jingarang nongthil pung manga makharum tabada Segmai dagi koreng kai tamna laikwai furaga lakpatata truck ama laikwol IRB post manakda accident thokpada miyoy ani adu laikidabane laibak thiba thodok adu laikhidraba miyoy ani asina lambi da chalenga tha mal jawpa tata truck aduna lambi ki nakalna tasinbada miyoy ani adu tata aduna nansin khibadagi khudakta laikhidabane laikhidraba Dharmendra laikwol maya da workshop tawbani amadi Rajesh Kumar na hojik manga suba IRB ki follower oina laikwol da laiba IRB post da laibani hare accident adu da laikhidraba miyoy animak Zenems ke mogda postmortem tawgre tawdok aduga mari lena haingang police station na case ama
lauhotkhre amadi truck driver phaduna hangang police ki custody da thamkhre haire director sing fogna thoraktuna ambassador sing ki sel handu kadabane lamjingba group ki director sing amadi jeki masamakna fogna thoraktuna ambassador sing dagi tagat laukiba senpham sing handu kadabane hana ur manipur lamjingba ambassador group ki president nongthombam thabakantana phongdokre ngasi group asina sintuna manipur press club da pawmi sing gunaba abada magna hai MLA AMLIA asi Jackie amati lamjingba group na khwaiti ki dawna puthokpa lang makhal amani masi sinaduna Jackie na thokuna chenba yana na ba anoba lambi semlakpane AMLIA da ambassador sing na thajaba thambiganu masibulu chingliba mutum Robindro so masa khangbiyo magase ambassador sing amasung Jackie gi marakta broker warga saiwan ki dama khudong chawal launa ba thorak pamene ambassador sing gi mamal jangloba sel lamjingba group semlaga Jackie na ta tawdun yanglaba chenpham khomchin khibane Karigumba ambassador sing na soiduna AMLIA da document pisin bayawrabadi Jackie amasung lamjingba group kamari lainararo AMLIA na piba senthong khara asida pelaga Jackie amati lamjingba group ngak piba chap manai amwana wakat bayaroi abigi warol su makhoi gi agreement da jawri maramasina ambassador sing da document pisin bigano haike Manipur da kumza lising ani kunmathoi kunithoi da funda gari lising kuntra kani fon chahung kuntra ka taruk hengalake Auki basahi tara da Manipur da gari laghom lising tara gambari sama gambar futrani thoi hengalake COVID-19 na maram oidana auki basahi ani asida mahausa ki ponsi da akai vidna malemge semilunda akan basafu pira baso Manipur gi wanadi kumza lising ani kunmathoi kunithoi da gari anu palai bagi registration lising kuntra kani fon chahung kuntra ka taruk tuna state asida hauju phawda register tawduna lairiba gari masing asi punna lakh mari lising jakai ka taro sadret kuntra kani fan yaukhre Asum na hauki basahi khara asida state asida gari laibagi sang yamna wangkhalakwa asina maram odana imphal gi maru eba lambi sinda gari sinbagi changsu angak phafang ne hengalakpa thengnare masigi samathakta gari masing jamba khaktana tana gari thaunariba miyamna traffic ki kanglon cheng ningthi nangakla dabadage traffic jam amasung gari accident thopaki changsu lepalaitana hengalakle Asigumba kaya asibu thengnana ba khona bada traffic policing su awaba were Imphal gi maru eba lambi sing da chana rifa traffic system amasung maru eba lambi sing asigi pakpa chawba sing asi hengalaklifa gari masing asiga chana da bagi mami miyamna adumuk upa fangle maruena khwarmbal kaithil gari parking tawfam ningthila leitabana miyamna kudong chada ba chawna mayuk nari bane masigi samathakta kaithil gi lambi sing asida gari khamjan ba yaroi haidun lekak na kyar kana order thoglaba so laiga gi order adu bok hak tabagi wakat kyamrom auju su lepa leitana lakle bane Amromda Manipur da gari asobo masa kaya gi masing leptan hengalakpa amasung lambi de bakthok chakthok da bana maram warga imphal manung dagi hendok tuna khara aidokhiba mafam sing phawduna satleba lambi sing gari sinbagi sang nong manoma ki hengalakle medical test da nufani lakthok lorba topi thabak hapna ba khangan khre mari le na exam da qualify oikraba aduba medical test amana bhag nufani ana khanglakraba gi bato thabaki pham mangja khrabi nupi amabo state police department da hapna na tha ani ki manung ta thabak loisina na Maharashtra government da Bombay High Court pawtak pi khre State ki Council Advocate General Asutop Kumba Konina court hatu da case asida minung sig miyang ama yang na ba state government ge wari ba malawre amasung nupi adu police department da hapna na leble adubo nan constabulary force ama laigani ana phongdokhiba adugi matung haukiba sayolda Justice Rebdi Muhede Dere amasung Justice Madhav Jamdar ki bench amon order adu pass dawkhibani Novia duge qualification sing adu wakal thamnaga state home department gi assistant chief secretary adu the special IG nasikna recommendation ama thagalagani aina Mr. Kumba Korin haike mai jakpada laikhidraba singi ebungda lupa lakh tara gi tengbang lak thokre Delhi gi mundaka da mathol mari gi commercial building abada mai jakpada sigiba mioi kun ga tarit ki imung manung sidal lupa lakh tara gi compensation ama chief Delhi chief minister Arvind Kejriwal lak thokre Si Minister nangasi ayuk mafam atu da chatki amasung ministerial inquiry am order tawkre Factory atu da mai chakpada segi pasing adu ayam bana nufi labor sing ne asi bhaksang sing adu gidabak imung manung sing na hauzik matam sang na ngai nari mai da chaklaba building atu dagi hostel fawwa hausu su thiba khangtrip miyo kun mathoi ge mari mata sing na chatuna thiri ngarang mai chakhiba building atu dagi jam tabada miyo jangkhai kan ke miyo tara kani thorom soke haksang sing atu mai da sathi na chakhiba na masak khang bagamdre DNA test tawlagani ana Delhi police na phangdokre Margasda company adu ki mapusing Haris Goel amasung Barun Goel fare ana police na phangdokre Makoi ya pokpa mafa Amarnath Goel mai chakpada sigi basing tu ki barakta yaukre building adu ki mafu adu Manish Laka kawi haiba khangbangamle Marksien kre mano fire department dagi safety clearance laukhide ana police na haike Awang nongpu state sing da makhatana nong churaba yana leire
Laibak asigi awang nongpuk thangba sarukta lairiba state-singda makhatana akan banong churaba yana lairi hana Indian Meteorological Department na phongdokhiba kaloina akan banong si susit kani haire. Meteorological Department ki report matungina hayek Meghalaya da akan banong churaba yana laire. Aduga Assam, Arunachal Pradesh, Sub Himalayan, West Bengal amasung Sikkim dana mayay werap kanba nong churaba yari. Nagaland, Mizoram, Manipur amasung Tripura da ngasi nong kan na suki. Harvest sing asida sumakhatana nong hayang phabu suki kani. Baruhin hayang awang nongpuk thang pasarukta lairiba state ayam akan banong churaba yabagi othokpa lairi. Assam amasung Meghalaya da len jauna akan banong nongsit tawgani. Laibak asigi awang nongpuk thang pasarukta lairiba state singda hawkibada mitkarni asida nong leptana chubana maram waraga mafum kayada ising thumjinba landslide thokpa amadi mafam amaga satok sasin tawbada khudong chadaba kaya thawankre. Karigumba makhatana nong leptana churabadi state kharati ichauna akan basaithing piba yabagi othokpa lai. Maramadana awang nongpuk thang pasarukta lairiba miyosina lakador ban mitkarni asi yamna bikum nom chingna amadi safagada mafamda lainanaba med department ki mekedi phongdoragle. Nupi basa ama punduna thamlaga miyama mangda ikaiba pikre. Meghalaya gi joai da leiba kaithel amada pod yeblam mi habe gi maranda sahi kulum doi khak tangai ribi nupi basa ama ba kaithel atu da leiba. Jo sahi amada punduna miyama mangda thamlaga ikaiba pikre. Amarom da sahi nauri nupi basa ama ba miyama mangda punduna thamkhiba gi thong atu da jenar be sing phagato ruhang pong sathaba hawragani ana police ki mekedi gi phongdoragle. Amarom da women rights activists in the thong adu akan mamong da jaring da ba phongdokhiba loinana. Asumaran thidokta na nupi basa amabom biya mamangda punduna thamlaga ikaiba piba haibasi logi matungina jade maramadona thawdok asida maru oina senare besingi matakda mari leina pasina action lakot kadabane nupi bom biya mamangda ikaiba piba haibasi nupi gi right magan baga sammanai are police lokapda miyoi ama thori jalaga siramle thangjinamit ki angan bada madhya pradesh ki capital bhopal da leiba police lokap amada masagi sei kun manga suraba nuba ma masa mata da thori jandona sijaramle are golu sati ko bunfa adu Kamla Nagar Police Station ki lokapta thori jandu na siram patheng nakhi bane. Thawdo ki matang da authorities in investigation chathaba hawkre. Police station adu ki CCTV footage da sarthina blanket ama sekharaga madu sinharaga masa mathan da thori jan jaba okay. Kumsa lisingani tara gambari amasung lisingani kun mathoi da sarthi ki mek da case ani file taw laike. Kamla Nagar Police Station ki police officer amana phangtor ki bada section 354 yaun IFC ki tongan ba Section singi makada equis asigi mukta case am register tauki amasung magtha amagi mamangda jail lagi thadauke magi matai manam hakpu sexual assault sathana bahona rakhi aina maran chiratuna complaint ama file tawrakpatagi irai numita sarthina police na amukhana phage Triji Nagar area ki assistant commissioner of police Umesh Tiwari ki matungi narupi asigi mapuiwa laikiraba matungda sarthina mangonda mahakal lohuna pressure pirakhi aina claim tauke Misi adu ki matang dan investigation ama sathana first class judicial magistrate ama khankre officer asigi matung ina area adu ki sub divisional magistrate SDF na legal ki mathau ta basing pang thoki amasung asiba tu postmortem ki damak ta thake misi asiga mari leina police officers in the section daba natraga na thausa daba sing na chingpa leiramba thoklabade adu officer adu ki mayukta disciplinary action lokat kani ana Tiwari na warning tauke makadarakba atopa pau amada Sahi khara ki matung da alien ka miyoi ba jamna naksin arpajai former NASA scientist. Sahi khara ki matung da alien ka miyoi ba jamna naksin arpajai ana former NASA chief scientist Jim Green na BBC da andak da phangdokre. Former chief scientist asna makhatana hai ki bada prithibi ki wangmada jiba panba sing leramba yaba ki thajaba lai. US Space Agency da sahini furo thabak tawrga lakiba scientist asna magna hingligai matamda alien ase puthokpa ngamgani abagi thajaba adu phangdoke masigi damakta mahakna angamba thakta honari akhona leiriba galaxy asigi wangbada akhona ngasi thon misak haina khangnariba planet kya amalai ariba planet sing asigi manungda akhona numit tagi mangalama sing ising leiriba asigumna prithibi gumba planet sing leramba yai madu mahi oina famjinba mongda nadagana manil oiba mongda su oibe yai masnai koi ki prithibi asigi wangmada jiba panba leramba yabagi fibam jamna leire Jiba panbasing lairamba fibam sing laiba planet kaya akhona thengnare akhoi mathangi asoba telescope asina planet sing aduge atmosphere sing adu manavra haibadu ki matangda thijilagani akhona thengnariba atmosphere asiga planet sing atmosphere sing aduga manavra haibadu compare tawgani aduga planet sing aduge atmosphere adu akhoi gi galaxy sida lairiba planet Venus Mars natragana Prithvi asiga manavra haibsu thijilagani masi manglomda sangchenbagi asoba khongthang amani haire Thadagi purakpa leibakda ahan boina pambi hawan kre. Apollo mission sing da astronaut sing da thadagi puraki leibak sing da scientist na ahan boina pambi hawan kre haire. Thadagi purakpa leibakda
pampi maton chongkhalakpa adu United States ki University of Florida ge researching na otki lunar regulate cover thagi lebak asi pethi ki lebak yamna khenai masda pampi thaba matamda karma bongdo oiraki haibadu researching na study tauge masi tongda space mission singda thalai maida sinjak amasung oxygen pothokna bagi mai kaida maroiba khongthang amani haina thajari researching na sathariba study asi US ki space agency NASA na thalai maida amunga nami thananaba Artemis program chatharingi talaktani Artemis na space ta pampi kamdona thagani abagi matang hiana ningthina khangba mathau tai tungda hiana thap space mission gi damakta ekoina thalai mai asi launch tawna bagi mapam oina sinarakpa yai marabadona thadagi purakpa lebakta pampi thaba habasi art thogi an study gi art thogi an study gi order sing gi marakta amhoriba roforn haike research sing na sanging tawna bagi damakta phangliba thagi lebak asi gram tarakani thoina tagra samas khara khaktani masi thalai maida thagiba Apollo 11 12 amasung taragatari suba mission da khomlakhi haire irangdong gi phibam drivers union ni yaksin kre NISIDC ena tha amaki manungda lotion gane habagi thajaba pikre Manipur da nonglep tana chubaka loidana national highway number 37 da leiriba irang turel da ising charopada gi turel asigi malakta sariba thongnam thagiba da gi highway asida sathok sasin toba yadan leiriba asigi matang da ngasi All Manipur Road Transport Drivers and Motor Workers Union na chatuni yangsan kre ngasi ga khongsat adu da drivers union ki general secretary Maimom Anil Mitaina lusingba team na National Highway Infrastructure Development Corporation Limited ke project manager Ankit Saku unaduna wari sana ke wari sana ba adu da NISIDCL na highway asida leiriba irang tulagi mathakta sariba thongasi tha amagi manungda ambokhana semjan ba loiduna landhong lanjan tawpa yahalagani abai thajaba pirakre haire All Manipur Road Transport Drivers and Motor Workers Union ki general secretary Maimon Adil Mitaina Pamisingda Aike Manipur ki khwaidagi maruiba lambi am orpa national highway number 37 da leiba irang thongasi namthagibana maram oiraga lambi asi phauna dabadagi state asigi darkar oiba polam sing pothok posin tawda apun bu oiduna leire masina maram orga state asigi oina nomagi tangai fadaba polam sing marang kaina propangam dabagi khudong chadaba mayongnari asigama phibam ama mayoknariba asigi matang dangasi driver union ki timna mafam atuda chatuna thongge phibam yangsin bani mafam asida NISIDCL ki project manager masa yauna thongasi semchen nana bagi damakta thabak lokalamba thengnake loinana project manager ki maikei dagi thongasi tha amagi manungda loisinduna lambi asi phaunan gani habagi thajaba firake aroibeda content sing asigi mar uiba pau khara asi pau tamjariba Manipur local news YouTube channel asidagi yengbiriba panamak pathagajari channel asana tumta kandarabadi subscribe to videos na subscribe to birma loinana like and share to busu kawi kanu punamak pau amakana thagajari